Yaura. Hi guys, mayam. Hauzik akoy moirang thangjing da laktore la haroba lai khorambagi. Hi. Hi. Cha thoi si lai re. Adagi tamo si da lai re. Khoi ge laktore hauzik. Mayam theng di theng e tauris. Something aside the chu kano punjala layam dana chu la layam. Canada no. Tu he. Tu he. Ako sa. Kay na kuling di ba bubog chakra ba. Koy ba. Hawi lobum da chakari. Sister guide no hara morang lai harau ba yeng ba mayang kana morang lai harau ba yeng lak tu lo oh sam ga loi phoi dat le da to ba mu se ngang ya dre no khong ne that le na re mai phe ma ngang chen mai ba je gyan nam ta de kitang lai ka ke brightness e to u dre yo to ai adu lai di start tau ra ni kai no yam screen yam mom mi je ga gino yam phajaye hai thank you hi abung screen yam mom me hai gum da am te yeng ne am te changa ga video live tom te chango yengo yam am na ui ga gino hong di tau ga no mambra mam de ni itu dia mom itu kayak kali gini yang gani gani aku mau jadi kan wali jana tolak tuh ba tirine moirang gilai harau ba hidai hauriro hai ha koi ma thule la is wow na sut oram ne sanu phuri tu ga kai ga taram drasu madam jan ti yeng ose koi madam jan ti yeng se wow saulin sing ga thole ose sas la bijen ti dikra bijen ti ga jin nai re som tholo hai live ni ne ha lage do si tholo me ngasi che ngasi che lak pa mo me yare adain tha ba yaro la maning da hapo saulin adu do maning da hapo moirang la harau bunga si dei hoba na te kui re hoba loi bu loi re hai nungai bu nungai ye moirang la harau ba la Bijen ti wow. Wow. thong hang bu tan Yam na ba masujek na le. na le masam na le Sa po sa ngang na po ni sa selo pire na yo. Ano? bisa lagi no ai ko du de hap sang ra ge tai re ne hai gum dan la maning ka loi ha khro po sai ge Happen. Ngay khao so bo yo ni piro. Sida piro. Happen ge. khui lak to re ma'am moirang da ngai ra mo kana no pore la Nang lay du pure ko be ba. ai di lei di purok ti ye la sister hoi yum se kai de no hai ma thawal lawang lai kai de gi hauzik thawal lawang lai kai present address permanent na hauzik wang jing da oi gani ai ko
ꯁꯤ ꯀꯥꯏ ꯊꯝꯁꯦ ꯍꯥꯏꯅꯣ ꯃꯅꯤꯡꯗ ꯍꯥꯞꯄꯣ ꯁꯦ ꯃꯥꯏ ꯈꯥꯎꯁꯤꯁꯨ ꯁꯦ ꯑꯗꯨꯗ ꯍꯥꯞꯄꯁꯦ ꯊꯣꯛꯂꯤ ꯅꯪ ꯃꯅꯤꯡꯗ ꯐꯝꯃꯣ ꯅꯨꯡꯉꯥꯏꯅ ꯆꯀ꯭ꯔꯤꯒꯤ ꯏꯅꯒꯨꯝꯁꯦ ꯍꯨꯃꯥꯡ ꯁꯧꯋꯦꯕ ꯉꯥꯎꯔꯣꯏꯍꯦ ꯁꯤꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯤꯠ ꯑꯅꯤ ꯂꯩꯔꯦ ꯁꯤꯗ ꯇꯧꯔꯦ ꯃꯥ ꯈꯥꯎ ꯆꯦꯔꯪꯗꯤ ꯄꯣꯛꯄ꯭ꯔꯣ ꯌꯥꯕꯅꯦ ꯌꯥꯕꯅꯤ ꯑꯅꯤꯃꯛ ꯆꯤꯡꯊꯣꯛꯐꯝ ꯂꯩꯕꯅꯤ ꯑꯁꯤꯒꯤꯁꯤ ꯆꯤꯡꯊꯣꯛꯑꯣ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯖꯒꯣꯏꯗꯤ ꯁꯥꯟꯅꯗꯕ꯭ꯔꯕ ꯀꯣꯠꯄꯅꯤ ꯅꯪ ꯀꯩꯅꯣꯝꯗꯤ ꯆꯦꯔꯪ ꯑꯃꯗꯤ ꯄꯨꯔꯛꯑꯣ ꯍꯧꯖꯤꯛ ꯄꯤꯖꯔꯣꯅꯦ ꯑꯁ ꯑꯗꯨ ꯑꯗꯩꯗꯣ ꯐꯛꯇꯣꯔꯛꯑꯣ ꯀꯩꯒꯤꯅꯣꯕ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯃꯥꯅ ꯑꯣꯒꯜꯂꯦ ꯍꯥꯏꯁꯦ ꯋꯥꯅꯤ ꯁꯣꯜꯂꯤ ꯃꯁꯥꯒꯤ ꯌꯥꯗꯕꯅꯤ ꯀꯥꯟꯅꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯃꯊꯥꯏ ꯊꯪꯗ ꯌꯥꯗꯦ ꯑꯁ ꯚꯤꯗꯤꯑꯣ ꯍꯣꯔꯦꯟ ꯑꯀꯨꯝꯃꯀꯥꯟꯗ ꯅꯝꯕꯤꯔꯒꯦꯁꯦ ꯀꯅꯥ ꯀꯅꯥ ꯆꯠꯂꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅꯦ ꯕꯤꯖꯦꯟꯇꯤꯅꯦ ꯅꯪ ꯀꯣꯟꯅ ꯅꯪ ꯃꯥꯏ ꯃꯇꯥꯏ ꯊꯥꯡꯒꯠꯂꯣ ꯁꯤꯃꯥ ꯕꯤꯖꯦꯟꯇꯤꯅꯦ ꯑꯗꯒꯤ ꯇꯥꯃꯣꯅꯦ ꯑꯩꯁꯨ ꯈꯨꯗꯣꯞꯐꯥꯎ ꯁꯤꯕꯤꯔꯛꯇꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯅꯪ ꯐꯤꯗꯣ ꯑꯝꯇ ꯑꯁꯣꯝꯗ ꯌꯥꯟꯈꯣ ꯅꯪ ꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯕꯤꯖꯦꯟꯇꯤꯁꯤ ꯂꯩꯔꯦ ꯅꯥꯅꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯦꯔꯪ ꯑꯃ ꯅꯤꯔꯛꯈꯤꯒꯦ ꯍꯥꯏ ꯄꯛꯑꯦ ꯌꯥꯝ ꯅꯧꯋꯦꯕ ꯁꯅꯥꯅꯨꯁꯨ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯋꯥꯎ ꯇꯥꯏ ꯁꯅꯥꯅꯨꯁꯦ ꯅꯪꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯃꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯤ ꯌꯥꯎꯅꯤꯀꯣ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯄꯤꯔꯛꯑꯣ ꯑꯉꯥꯡꯗꯣ ꯀꯣꯟꯅ ꯌꯥꯔꯣ ꯌꯥꯗ꯭ꯔꯥ ꯑꯄꯪꯕꯤꯁꯤꯡ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯇꯦꯛꯑꯅꯤ ꯂꯣꯏ ꯇꯤꯛꯑꯅꯤ ꯇꯦꯛꯑꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯏꯜꯂꯨ ꯀꯩꯗꯧꯒꯦ ꯃꯧꯁꯨ ꯅꯠꯇꯦ ꯑꯩ ꯊꯨꯞꯆꯜꯂ ꯊꯝꯃꯤꯁꯦ ꯄꯥꯝꯃꯨꯗꯅ ꯑꯩ ꯊꯨꯞꯆꯜꯂ ꯊꯝꯃꯤꯁꯦ ꯁꯅꯥꯅꯨ ꯃꯇꯨ ꯇꯦꯛꯀꯅꯤꯅ ꯍꯣꯔꯦꯟ ꯐꯖꯕ ꯋꯥꯠꯄꯅꯦ ꯍꯥꯏꯕ ꯃꯇꯨ ꯇꯦꯛꯄꯅꯦꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯍꯥꯎꯁꯦ ꯌꯥꯟꯗꯣꯏꯔꯣ ꯀꯠꯇꯣꯏꯔో ꯑꯥꯗ ꯂꯥꯏꯗ ꯀꯠꯇꯣꯏꯅꯤ ꯑꯗꯨ ꯑꯃꯃꯝ ꯌꯥꯟꯊꯣꯛꯑꯁꯤ ꯑꯩꯗꯤ ꯁꯟꯗꯣꯛꯇ꯭ꯔꯤ ꯏꯃꯥ ꯅꯪ ꯌꯥꯟꯗꯣꯏꯔꯣ ꯅꯥꯞꯄꯗ ꯍꯣꯔꯦꯟ ꯂꯥꯏꯗ ꯑꯅꯤꯁꯦ ꯀꯠꯂꯁꯦ ꯑꯇꯩ ꯌꯥꯜꯂꯁꯦ ꯃꯅꯥ ꯌꯥꯎꯕꯒ ꯌꯥꯎꯋꯦ ꯑꯍꯨꯝ ꯑꯃ ꯂꯩꯍꯧꯔꯦ ꯑꯍꯨꯝꯁꯦ ꯀꯠꯂꯁꯦ ꯌꯥꯔꯦ ꯍꯥꯎꯂꯦꯟ ꯍꯣꯔꯦꯟ ꯏꯪꯒꯤꯠ ꯍꯦꯛ ꯂꯥꯛꯄꯒ ꯆꯦꯔꯪ ꯄꯤꯔꯛꯑꯣꯅꯦ ꯍꯥꯟꯅ ꯍꯥꯏꯔꯛꯀꯗꯕ ꯁꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯉꯥꯗꯅꯤ ꯃꯉꯥ ꯈꯛꯇꯅꯦ ꯐꯠꯇꯦ ꯍꯥꯏꯕ ꯑꯇꯩ ꯀꯩꯝ ꯍꯥꯏꯅꯗꯦ ꯏꯃꯥ ꯑꯣꯏꯅ ꯃꯤ ꯌꯥꯝ ꯌꯥꯝꯃꯝꯃꯦ ꯂꯥꯏꯐꯁꯦ ꯃꯤ ꯀꯌꯥ ꯁꯨꯔꯝꯃꯒꯦ ꯂꯥꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯣꯏꯔꯥꯡꯗ ꯃꯣꯏꯔꯥꯡꯗ ꯂꯩꯔꯝꯃꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯊꯧꯂꯦꯟ ꯄꯣꯁ ꯇꯥꯅꯕ ꯐꯖꯅ ꯊꯝꯕꯤꯌꯨ ꯃꯃꯧꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯀꯔꯤ ꯁꯨꯅꯤꯇꯥꯕꯤꯗꯒꯤ ꯃꯥꯃꯨ ꯁꯨꯅꯤꯇꯥꯕꯤꯗꯒꯤ ꯍꯒꯤꯁ ꯑꯃ ꯂꯧꯑꯣ ꯏꯃꯥ ꯍꯒꯤꯁ ꯑꯣꯏꯔꯕꯅꯦ ꯃꯅꯤꯡꯗ ꯕꯦꯛ ꯑꯃ ꯊꯝꯖꯤꯟꯈꯤꯕ ꯇꯧꯔꯤꯁꯦ ꯑꯝꯇ ꯄꯤꯔꯛꯇꯦ ꯍꯧꯖꯤꯛ ꯅꯞꯄ ꯅꯧꯅ ꯆꯣꯡꯊꯖꯅꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯆꯧꯕ ꯑꯃꯨꯕ ꯕꯦꯛ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯗꯩꯗ ꯉꯧꯅꯕ ꯑꯃ ꯅꯠꯇꯦ ꯇꯥꯃꯣꯒꯤ ꯕꯦꯒꯇꯨ ꯀꯥꯏꯗꯒꯤ ꯇꯥꯃꯣ ꯅꯠꯇ꯭ꯔꯁꯨ ꯁꯤ ꯑꯗꯨꯝ ꯂꯧꯑꯣ ꯁꯤꯗ ꯄꯨꯊꯣꯛꯈ꯭ꯔ 500 ꯆꯠꯄꯤ ꯑꯃ ꯄꯤꯔꯛꯑꯣ ꯁꯦꯟꯗꯣꯏꯍꯣ ꯀꯩꯁꯨ ꯀꯌꯥꯅꯣ ꯂꯨꯄꯥ 95 ꯄꯤꯕꯗ ꯂꯧꯑꯣ ꯑꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤꯌꯦ ꯄꯤꯔꯛꯑꯣ ꯑꯗꯨꯝ ꯄꯣꯠꯇꯤ ꯂꯨꯄꯥ ꯑꯩ ꯂꯧꯔꯛꯑꯒꯦ ꯌꯥꯔꯦ ꯏꯆꯦ ꯃꯥꯏ ꯄꯤꯕꯤꯖꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯍꯟꯆꯤ ꯂꯥꯛ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ 100 ꯄꯤꯕꯗꯣ ꯁꯦ ꯑꯉꯥꯡ ꯃꯆꯥ ꯍꯧꯒꯠꯂꯣ ꯁꯦꯠꯀꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯗ ꯂꯣꯏ ꯊꯝꯈ꯭ꯔꯕꯣ ꯁꯦꯠꯂꯛꯏꯗ ꯁꯤ ꯄꯥꯏꯌꯨ ꯑꯗ ꯄꯥꯏꯌꯨ ꯁꯤ ꯌꯥꯜꯂꯣ
Giờ đã rồi ba thì hai Tawal rồi. na. Siya yalo ay ba? Ye po. Ada pay. Ada pay. Hay Para ba mo niya? pan. Ada pay. Ada pay ro. Ada tarantang. Mai đi khó tu kita cái tôi. Đi mà thằng ngang ngay ngang. Càng chỉ vì với cái đạc ngang gì đó. Đó nó cũng đã được rồi. Không à? Lại. Pay rồi. Video to libra. Video to libra. Còn đó sai bị giật đen ngang về. Là la ba. Cream tới việc cái cầu kìa. Môi đang là đâu. Ko lam do ngang na le ho le yun. 99 TV luôn nhỉ? 90 rồi 99 là. Sina cái nuôi bẩn này. Hagis nó đang chơi gì rồi. Na te na te. Ui, ko bigay tayo doon do yan tek balik ka maro. Pa po. Ngon. Na tay. Dạ po. Dạ, 90 thì vô đây là mình. Em không có cái gì mà. Cái gì đây này, hai cái nó không Hai vậy chứ. Cả. Apida gam nakta ni. Ở đâu đấy? Anh ta đi chung nó lấy vô